mayambu ahanba maktada Manipuri wari yumjauna mayambu amaka hana punimjari ngasi soi khoina mayam gidamakta ne haidana phulhora story ama puduna laksari wari asili thokcharapa matamda soi kiba langkiba kaya yaurabasu mayamna puksel sauna ngakpiu aduga amana wari asi hingliba natraga laikhidraba kanagumba amataga mari renana ijabori nasadi wari asi asyangba thokiba warida khara semdok sadoktuna yumpham oiduna puthokjaba wari amakapni Pare mayam adudi wari asi hauna batok jarak lagi. Ngasigi wari asigi mami Rajani. Rajani mahaki masimana oras priyaga makhoi ani khaktani. Makhoi ani sipik lingai matamdagi hauna lairik lesuda ras priyadi asuki matik yamna haina lairik tamikok thongduna talai. Adubu Rajani di pik lingai matamdagi hauna lairik lesugi lamasi mahaki masada kaya khudana suwairakti. Haibadi mahaki masasi lairik pau haibada ngangna bada to kimatik yamna warakpa angang ama oina horai Rajani gi mapa nandona hai masi lairik pau haibasu yadi manau nu piasina lairik ta khojangna mahaki masasi adu kimatik yamna thawa yauna hotnari aduga masi asina aidi hairi basni hayeng mahaki masasi kadamda thoklagaba khalubada igi sasi wadi ware Mahaki nupi bahin hairai akasu tawrese angang ase dum hona jarakani se kari gi hona jarakpano hojik hona lairik paningdabagi mahaki masasida kokta suba horabadi hayeng metre kaido kamaina langgadoribano ha manau nu pisna yengo exam khudingda rank 1 taduna dumak lakli yengo manau nu pisiga masiasiga kayadi mati khenaraba ho yare se angang ni khangda tawjaribani hayeng kona khangjaraklaga dum pajasani se Hai, hayeng kona khangba haiba wahaido madu yadi. Haujiktagi khangbaduna hayeng kona khangadoribani. As isa ni khak pokpa sidi. Nupa yaudrasu isa ni se adoki matik yamna harauna. Nupa amagumna phajana sembige haidana wakhal khalubani adubu ama sidi yadre. Yadre. Yumbi sum saraba yumbi haibado soidano irakadori. Sagai gi maital arabi haibado Madi oiba yararoi atombi simadi semba khotpada aduki matik yamna thawa yawgadori yaroi dori magi nupi bahina hairai asiyare se taninde nasada bu adugumba wahaido haiba hunobro hai haiba haidaba tongana thamkro nasani se amana phai amana phate lairik paw haibada thirika pi sanaba sakri basini yengo sidabu kanagi thamoina haraugadori bano School da phangi exam phangi 0 da dum phangduna lai manau nu pisna rank 1 da taraga lakpasi ma yamna kalaktabra haibani da o yare kalakera kaloira aikhoi soi khoi gi thokpa dum lairasi haiba ngangbada indraba madi kadogadori bano haiba ngangbe indabase aidi thabak sapani nangdi satabani yumda senaduna lehobana nangna kaikeno khara yengsimba yadabra haibani da o aisu thabak sapani ne sangjadre mi gi law kumba khotpa ama loina tawribani Ya sumna haiduna leiringai matamda mama mapa anina yumjauda ngangnariba singado Raspriyana tarai Raspriyana as leiring yaktang pabasida baba gi magasi baba taningdreba ngangna ge hairagana saida ngangna ruroba leirik paw haiba yadaba midubu thirkapi sanaba sakhibani to sidani aina khwaidagi sauningisi ngangna ba yadaba masa sidi lisai tharaga khangadabani Asi hairaga nando do sauna dumak thokri asumna thokraba matungda masa nupi Rajani lisaina kandana mahaksu lairik paru law haidana mahaksu tanarai Rajani kapna sangai mama da konsili mama bahina ayare kadobage to yare nasasi kapeba hai lairik pawai bada yadaba mahakti phugadabani angang ni na to kimatik yamna phasana su hairabani them nodana adubu yadi Yare ba to yare se angang si amuk pasasani se chalo bema nangi ka da sango matam chupada mama haiba mama si masana phana soira sulala su ngakpi baiba thabaga se dum tawduna lai adubo ngakpi baiba thabaga si hayeng ko na tungda khudong thiningai oirakpadi tamba ngamdaba thabakni wakhal mapung pharaklaba matamda masa mathandana wakhal mapung pharaklabadi afa phata kai kaino khanglaklaga thabak tawraklabadi phai madu natabida phattaba thabakta tawraklabadi
Matamduda nang ay phate haigano. Masi pumnamaksi nangonda loina tainagadoribani. Yarisi, nangi tawgadawa thabak ado tawjaruro, aisu thabak ado tawjaruragi. Asi hairaga matai manao anisi ngangna dana adumak chatkre. Rajini lairik paribani haidana mahaksu phamungda kaikeno khara pukhalli. Aduga mahaki wakhalda sanabagi wakhalona sedumak khanduna leiba maramna phamungda laidi pukhatuna dumak sanai. Adubo somdana Raspriyana lairik laisu aduki matik yamna thawai yauna paduna lairi. Asumna matamgi khonglai asina sumasum sakhiba maramna Rajini metric exam thari masi manau animak. Adubu masi manau animak Raspriyana exam masi mak wangna mai paktuna lakli. Aduga masi Rajini na subject amata pass tawba ngamdana fail oirakle. Madugi exam result asi uba matamda mama amadi mapa asuki matik yamna thamoi kaire. Rajini na pass tawraktaba aduga Raspriyana pass tawrakpasi uba matamda mapa nandodi amata haraufam khangdre. Aduga asomdana Raspriya mahaki masasi haraurabasu haraufamga amata khangdrabani. Masi Rajini na fail tarakpa matam aduda adubu Rajini mahaki masada piklingai matamdagi hauna mapana mangonda thina tawe habasi makokta du maksuduna lakrabani. Raspriya dana hena luna tawri haidana mahaksu Raspriya da khara yengthiba oina lakle. Haibadi masi manau pokminabasi phatta loksing khanba dum horabani. Asum tawdana makha tana mahaksu exam asi thadre. Mama mapa ani na class 11 12 phawbasi tamnaba haidana yamna kan hotnabani adubu yakidre. Aduga amaromdana Raspriya mahaki masasi lairik haibanina makha tana exam asi mathang thaduna thabaki ingkhangi mathang thaba horakle. Asum tawdana Rajini mahaksu matamgi matungina mayum makai panba yarakle haidana mayum makai panaba semba saba horakle. Lairik su makha tana tamdrabanina mayum makai panaba tawrasi haidana mayum makai palhankre. Aduga amaromdana Raspriya mahaki masasi exam sarkagi exam masama sumaya mamathai. Adubu kona thangda sarkagi oza ama oiduna mahaksu satra sing lairik laisu takpada duki matik jamna haiba oza ama oina mahaksu adamak school amada pukhare. Asum tawdana Rajini na mayum paliba nupa adudi thabak somata tawdi. Thabak tawdraga suba nomba yamna kanba nupa ama khakni. Rajini sudu mangai. Thabak suba nomba kalaga su ina kaira khunba haibadu madi oidi. Imung manunggi ama menkhatnaba hotnaba matamda adu maning hanba haibadu oirami. Adubu nomagi sara talaga sabagi thabak simadi sara di lengdana adumak saraga matung tarakpada paisa lemba khopa haibadu madi oidi. Aduga amaromdana Raspriya mahaksu sarkagi thabak ama tawrabanina mahaka sanajaba nupa ama phangli. Aduga luhong khongdongba tawre. Mahaka thabak tawminariba nupa asisu oza oiribani haibadi school ama khaktada oza oiribani. Masidaisida mayum makai palaga mahaksu nungaina adumak lairi. Amaromdana mama bahinasu masanupi Rajini gidamakta yamna wari. Adubu nandodi masanupi Rajini si mahaksu masanupi Rajini gi khanbada khandabadi nate. Adubu piklingai matamdagi hauna ngangna saknaba yaraktraba masanupi sida kaya thodokna nungsibadi oidi. Rajini hoida nongma numit ama Raspriya laktuna Raspriya gi nupa kantaga pulap lakminaduna makhuisi saising samin khotminaduna tawi. Adubu Rajini mahaki nupa Rajuda kasu thodokpa amatasu wakhalda khanba singado amata swaidokti adum tumina lai. Tasena hairabada Rajini mahaki manau nupi Raspriyana thabak tawribasi tasena mahaki masada kalakpa amadi phoribani. Mahaki manau nupi na paisa nungsa paidana mahaki thabak tawbu nupa amadasu waithungnare khanduna mahaksu wakhalda kalakpadi adumak phawi. Adubu Raju su mahaki masada karigumba amata khanba tawda manau nupa kanta amadi manau nupi Raspriya do phajana mahanu oktuna saising saminare. Asumna wari watai sanaringai matamda ka manungdagi Raspriya si Rajini na khana yengba horai. Tasena hairabada Rajini mahaki masasi kalakpa mihawba yengthiba suki matik yamna kalak khangbanba amadi phawba horakle. Nongma numit amani Raspriyana thabak sakya haidana mahaksu gari thauduna lakpa matamdani. Rajini su mahakna lobukta chatlingai matamda Raspriya si thenare. Raspriyana isia aigi gari sida kakhalaklo isia nan sakadoriba jagado kadomdano. Tasena hairabada Rajini mahaki masasi saudi sauningle.
Rajini na. Ai boy sasi. Magi shaingonda karem naribra. Mahaki gari kara sida kakhalaklo. Mafam jaga do kadom danu thimbiram lage kaina haribasi. Magi si thabak tawre kaina usitribra. Ise kaidoragi kara sida khara thuna kakhalo ise saraba kalengi maisa sida kadai tana sakadabano ai thimbiram lage. Manaw no pina haraklabanina saudi sauni kargi thonga do hangdoktuna mahaksu manungda kakhalakle. Aduga Raspriya na hirai. Ise kadai waidano. Rajini kumde. Adubu Raspriya mahaki masasi kasu thudokpa mata khanba tawda Rajini da mohanglai. Ise kadai waidano. Sidagi khara salaga mamang waidane. Mamang wai asagi labuga sida khamlo. Kasu yamna thapasu natida nang laktraga sudam yaba poni. Ise ai laktraga su yaba haiganuda. Ai su ise si nungsidana saraba kalengi maisa sida isi thanda kokthakta nungsa mangal phudaraga sapadu nungaiti haidana aisu tan sabaga isi si asai phangutang oirabasu thimbiram lagi haidana aisu khambanida yare masigi mafam jaga sida oina khambiro asi hairaga Rajini adumak kungkhre adubu Raspriya mahaki wakhalda masina sauribasi karigino haidana wakhalda swaiphet khali adubu kaya thoidokna su mahaki wakhalda luna di khanjiludri mahaki safam thokpa lambido dumak saikre asum tawdana matam ase khara khajik hokibana masa masu singa sisu yauna raklabani amaromdana Raspriya gi masa singna phajana sitnana honaduna lay aduga amaromdana Rajini gi masa na honadabida haibadi jwar khara sanathok aduga muksu angang singa si sagira saroira angang singa dugi thokpa dum tawduna Rajini na lay. Rajini na tawriba mong matawag singa si uba matamda mahal kinupa Rajuna. Ay ginupi na tawriba mong matawag singa si yaning kidreda. Masya mukta di haiba na dipay. Asum na mahal kinupi Rajini da kay keno krasway. Adubu Rajini sumahaki masagi thokpa ngamna ba kay keno krasu kumlay. Aduga muksu Rajuna. Ay, nanaw nupi Raspriya na honariba ang masa singidamakta masa singidamakta matay manaw sangaga honaribado madoyeng nang asu sarkagi thabak tawba ngamhaupusu nati madugi sumathakta nga si phajana muktang di yokshabani madu suyadi nangi jor sanadaba yadi habagi nangi wakhalda khanbado madu tawgano asi harekse kasu tawroi isasi afaba soidana oirakadoribani afaba oibra oidabra habado yengba taredana adu boidi khangdi isasi afaba amadi oidaba yaroi asi hairam laba matungda adu maksakre Raju du thabak tawba mahaki wakhalda haibadi Rajini gi wakhalda Raju na hairam liba pungnamak singa sianjananjing khaluraba matungda mahakna Raspriya gi matangda kai keno khara hairam bado hanadagi hona hena soning bai bado pharaklabani Rajini na matam chupada gi puroi banasu aigi baba na supit lingai matamdagi hauna ngangduna dumak lakpani inaw nupi sika iga samtangna duna sangdamna duna laklabanina inaw nupi gi masha siswaina marai saithan bataredna adu wiragadi makhoi mayamna ingonda nungsidana yengla ibami engasi yengdanaba makhoi na soingonda hena hangkan sangaknaba inaw nupi si loisinba amadi daraka tare loisinba sisu otna naina hekta loisinba tai asi hairaga numit asidagi wakhala si phatta loksang mayam ama khanba hokre Rajini su ahi ba maibi kana gumba khara tanaraga mida posem jadu thajin bagi mahaksu wakhalda khallaga maibi singa si puluraba matungda mahakna sumida posem jadu tawbagi mahayasi mayek singna phajana haire Rajini na aisu sangyang amadi pangthok taba yaroi dori Sayang ngasi hek mai pakpa matamda inaw nupi isu kari kumba kredi tawdaba yaroi dori aigi mantra singado masida lairiba yerum masida hekta suolagi aduga yerum masien nongalakpa matamda kari kumba ngangsilaklabadi aina suoliba mantra sita singna mapung phana sanaba yagani abado khanggadoribani asi hairaga Rajini mahaksu mantra suoli yerum amada
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯋꯥꯔꯛ ꯑꯗꯣꯝꯗ ꯌꯦꯔꯨꯝ ꯑꯁꯤ ꯇꯞꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯔꯥꯖꯤꯅꯤ ꯃꯍꯥꯛꯁꯨ ꯅꯣꯡꯉꯥꯜꯂꯛꯂꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯋꯥꯄꯜꯂꯣꯝ ꯑꯁꯤꯗ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯤꯅꯤꯅ ꯋꯥꯔꯛꯂꯣꯝꯁꯤꯗ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯌꯦꯡꯕꯅ ꯐꯩꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯦꯔꯨꯝ ꯐꯨꯝꯃꯝꯕ ꯖꯒꯥꯗꯨ ꯃꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯤ꯫ ꯌꯦꯔꯨꯝ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯌꯦꯔꯨꯝꯒꯤ ꯃꯀꯨꯗꯨꯁꯨ ꯏꯃꯨꯛ ꯉꯪꯁꯪ ꯉꯥꯡꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯤꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯄꯅ ꯁꯨꯛꯈꯝ ꯊꯦꯡꯂꯤ꯫ ꯔꯥꯖꯤꯅꯤꯅ ꯀꯩꯅꯣꯗ ꯌꯦꯔꯨꯝ ꯑꯁꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯅꯤ꯫ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯔꯨꯝ ꯑꯗꯨ ꯃꯐꯝ ꯖꯒꯥꯗꯨꯗ ꯊꯨꯒꯥꯏꯔꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯊꯅꯝꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯔꯥꯖꯤꯅꯤ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯀꯨꯜ ꯀꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯔꯥꯖꯤꯅꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯤꯅꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯅꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯄꯥꯕ ꯍꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯂꯝꯌꯥꯏꯁꯤꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯙꯨꯞ ꯊꯥꯎꯃꯩ ꯀꯩꯅꯣ ꯈꯔꯁꯨ ꯊꯥꯔꯛꯂꯤ꯫ ꯊꯥꯎꯃꯩ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯋꯥꯏꯗ ꯊꯥꯜꯂꯤ꯫ ꯔꯥꯖꯤꯅꯤꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗ, ꯑꯩꯁꯨ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯣꯟꯕ ꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯋꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯍꯥꯏꯗꯤ ꯑꯋꯥꯡ ꯈꯔ ꯑꯣꯏꯔꯞꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯂꯩꯗꯨꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯍꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯃꯃꯥꯏ ꯑꯁꯤ ꯍꯥꯏꯐꯦꯠ ꯑꯣꯜꯂꯒ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯃꯥꯏ ꯑꯁꯤ ꯍꯥꯏꯐꯦꯠ ꯑꯣꯜꯂꯒ ꯃꯍꯥꯛꯁꯨ ꯃꯟꯇ꯭ꯔ ꯀꯩꯅꯣꯈꯔ ꯁꯣꯟꯕ ꯍꯧꯔꯛꯄꯅꯤ꯫ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯨꯝ ꯈꯔꯁꯨ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯨꯝ ꯈꯔ ꯆꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯏ ꯈꯔꯁꯨ ꯊꯣꯛꯍꯜꯂꯒ ꯂꯥꯏꯙꯤ ꯑꯁꯤꯗ ꯍꯥꯏꯗꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯄꯨꯝꯕ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥ ꯑꯁꯣꯝꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯔꯥꯖꯤꯅꯤꯅ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯃꯛꯅꯤ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯉꯁꯤ ꯍꯥꯏꯕ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ, ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯕꯕꯥ ꯐꯪꯉꯤ ꯑꯩꯒꯤ ꯏꯁꯥꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗꯨ ꯑꯩꯁꯤ ꯐꯪꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯁꯤ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯅꯪꯉꯣꯟꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯨꯂꯞ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯅꯪꯁꯤ ꯃꯥꯡꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯀꯩꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯁꯨ ꯆꯛ ꯊꯤꯟꯕꯗꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯛ ꯊꯤꯜꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯦꯅꯥ ꯇꯥꯔꯛꯇꯨꯅ ꯑꯁꯨꯝꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯩꯁꯨ ꯏꯗꯤ ꯏꯅꯥꯎꯅꯨꯄꯤꯅꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯁꯤ ꯊꯤꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯁꯤ ꯃꯥꯡꯍꯟꯈꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯤ ꯑꯣꯠꯂꯒ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯝꯂꯒ ꯃꯥꯡꯍꯟꯈꯤ꯫
Asi hairaga mamit tongang sangang lambasing adusu hanjinkre. Mahakna sanaramba pumnamaksing asi loina tumina phakre. Asum taudana numidangi matam yoksilakli. Sak thongna Raspriya mahaki mabuk asi thupoi kariboi tauraga haibadi asokpa mafamda thuppagumna matau kharasu mahaki masasi mabuksi thuppa horakli. Raspriya karino haidana mahaksu furida se hape takhatuna yengli adubu kasu thudokpa amata lairamde. Raspriya na adumna takhatana yengba matau aduda kantana hairai. Hai kaidoragi nangbo? Aigi pukse karigino khangdi mathong maram khangdana yamna thuppi. Ha puktu thuppe haiba kasu tawrida wakhalna khanbagi oirambasu yaida. Wakhalna nati tasingna wakhalna amata nati aigi pukasi tasingna yamna thuppi. Hai adu oiragana hospital da ngyaktang salogo yengu sebro. Yanida numidangi matam asida kadaidagi hospital no. Isagi gari laite sunati gari da ngyak salaga yengu sikaino. Yanida thumga kakeno khara thadaraga thaaga dum phagisanida. Asi hairaga sinido cheniga thumga kakeno isingda yalaga mahaksu thakre. Madu thauba matamda khara phagadra hairaga mabuga se hena khara sari dauri. Raspriya mahaki masasi mabukse thuppe hemalakle haidana phadiya sopa ama thome. Asumna phadiya sopa se hek thomba matam maduda mabuga se khara phari. Raspriyana aidi sasi hojiki matawadu karino khangdi mamang thakki matamda mufak tawraktri. As pukse thuppoi lengboy aduga sari tawragi sasi yamna hinadaba sak thinbagumna su tawrakpa. Nabuktu nung sikabana soiramba yai. Faresi nang nasa nungaitragana ai ngihaktang saktu sanguro. Horen saramdaida koksilaga pulap saminarasira nang ngihaktang potharuragi habro. Yanida ai adum thonglagi hojikti phari. Asi haidana matai manaw anisi nungsinana dumak laiminari. Masa anidusu lairiklesu paduna dumak lairibani. Asum taudana sak sabada tokli. Sak saba toklaga Raspriya mahaksu tumba sanglasi haidana mahaki mapuraibaga pulap sangminarakli. Raspriya na hipthagi haidana hek tawpa matam maduda mahaki masasi tungthangba sarugwadomdagi kanagumba amana sakhino haibagi matagumna makhut asi taplauna pharaklaga makhut asi tungthangba sarugwadomdagi khara singlaga Raspriya mahaki masasi pharagi. Raspriya na karino haidana mamaya silai thorakpani adubu kanagumba amata lairamde. Raspriya mahaki masasi khara khajikti ngai. Raspriyana kainoda asi hairaga saptingna leplaga laiba matawduda Raspriya gi nupa kantana. Hai kaidoragi ni nangbo? Ha lo tumsi tumnaba tawrasi. Hoi aishu isasi samamnaba amadi phawriba. Ha kari samamnaragi? Haujiwaida tungthangba saruga somsida kanagumba amana aigi khurasi singlakpagumna tawrakpa. As yarisi tumningla kansida kanagumba amata leitesi lo tumnaba tawrasi. Asi hairaga maitai manaw anisi adumak tumthakre. Ahinggi matamni Raspriya mahaki nanggal asi sak lengbagumna mahakna tumliba phamung asi masigi makhadagi mongpak asidagi karigumba posak amana sak lengbagumna Raspriya mahaki masasi phawba horakli. Raspriya mikap thorakli aduga karino haidana mahaksu yengba horakli. Adubu mahakna yengluba matamda kanagumba amatasu lairamdi. Raspriya ingangai. Raspriyana aigi nupa asidi kaigumba amata tawdena aduga karino aigi sasi sak lengbagumna tawraklibasi. As honthokpanida haidana lairingai matamda makoigi posai thamliba upu mathak adomdo maduda kanagumba amana laibagumna grong launa posai singado makhada loina thadaraklaga pop launa hekta kai. Kolik singado sumathakta thangatuna thambani. Likligi posai sing kharasu mathakta thangatuna thambani. Makhada loina taraktuna pok launa kairakpa matam maduda Raspriya mahaki masase khampre khanglaga hogdong sanglaba jala hairaga mahaksu wakhalda khali. Adubu Raspriya wakhalda munna khantaraklaba matamda asuna sukhalai. Mani mamang asi hogdong amata laite ko. Chume hogdong amata laite.
ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯧꯗꯣꯡ ꯆꯪꯂꯛꯀꯗꯧꯔꯤꯕ? ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯪꯒꯠ ꯍꯟꯗ ꯆꯠꯄꯒꯨꯝꯅ ꯃꯃꯤ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯔꯛꯂꯤꯕ ꯃꯃꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣꯗ ꯍꯪꯒꯠ ꯍꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥꯁꯨ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯍꯤꯞꯊꯔꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯟꯇꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯁꯤꯒꯤ ꯎꯄꯨ ꯊꯝꯂꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗꯣ, ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯄꯒꯨꯝꯅ ꯑꯩꯁꯤ ꯎꯔꯛꯄ꯫ ꯍꯩ, ꯀꯗꯥꯏꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯅꯣ? ꯑꯁꯦꯡꯕꯅꯤ, ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯈꯤ꯫ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯌꯦꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯂꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯨꯝꯖꯥꯎꯗ ꯊꯝꯂꯤꯕ ꯎꯄꯨꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣꯗ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯁꯤꯗꯩꯁꯤꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯤ ꯑꯃ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯥꯏꯟꯁꯀꯤ ꯖꯨꯛ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ? ꯅꯪ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯌꯥꯔꯤꯁꯤ, ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅꯁꯨ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯁꯤꯁꯨ ꯐꯠꯇꯦ꯫ ꯂꯥꯛ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯟꯇꯅ ꯔꯥꯖꯄ꯭ꯔꯤꯌꯥꯗꯨ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯆꯥꯛ ꯊꯣꯡꯉꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥ ꯆꯥꯛ ꯊꯣꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯁꯤ ꯆꯥꯛꯈꯨꯝꯗ ꯇꯥꯔꯤꯕꯗꯣ, ꯃꯍꯥꯛꯀꯤ ꯃꯃꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝꯅꯁꯨ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯌꯦꯡꯁꯤꯜꯂꯨꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯣꯏ ꯂꯥꯎꯕ ꯈꯔꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯥꯔꯝꯕ ꯃꯃꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯁꯥ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯑꯃꯨꯛꯁꯨ ꯐꯛꯂꯥꯡ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯄ꯭ꯔꯤꯌꯥꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯁꯤ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯄꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯁ ꯊꯝꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯨꯊꯠꯀꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯗꯨ ꯃꯗꯨꯗ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯑꯗꯨꯁꯨ ꯃꯨꯊꯠꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯅ ꯀꯨꯟꯊꯧꯔꯕ ꯃꯇꯨꯡ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯁ ꯃꯨꯊꯠꯀꯦ ꯍꯥꯏꯗꯅ ꯈꯔ ꯅꯣꯟꯊꯔꯤꯉꯩ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯦꯞꯍꯧꯏ, ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯟꯇꯗꯣ ꯄꯨꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥꯗ ꯍꯪꯉꯛꯏ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯃꯆꯤꯟ ꯑꯁꯤ ꯃꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯥꯟꯇꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯏꯃꯤ ꯑꯁꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯇꯥꯔꯤꯕꯁꯤ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯑꯩꯅ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯨꯊꯠꯀꯦ ꯍꯥꯏꯗꯅ ꯈꯔ ꯅꯣꯟꯊꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯅꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯝꯂꯣꯏꯁꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅ ꯄꯪꯈꯟꯗ ꯈꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩ ꯏꯁꯥꯁꯤ ꯏꯉꯥꯎ ꯉꯥꯎꯔꯤ, ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯜꯂꯛꯏ꯫ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯀꯩꯒꯤ
mahakna thengna lairik paaba aduga exam ki question semlibani haidana oja ama oijarabasu satra amadagi hena lairik paabagi matau sing aduda mahaki nupana su wakhalasi jaja yamna khalabani ahing khudingi thengna lairik pahoba aduga question semlibani haidana ngang singi hotnabaduda tumba saba sang naina hotnaraktaba sang naina saba khopa tawraktabaduda tawribra ngarang nahan khaktani mahakna sak saba sang naina saraklibasi tumba haire sang naina pakna tumboidi mamita kaikino khara uriba sala tabra nang horendi hospital da ngyaktang salaga koki doctor amaga haipet tanasira Raspriya adum hek hairakpa matam aduda mahaki masasi khara khajikti nungaiti adubu mahaki nupana hairakliba wafam sing asida Raspriyana sum hairaklami haipetang di yengthoksi aigi sasi handakti kaigino khangdi serantura nyamna ui tumba sang naina tumdaba thengna tumbaga aduga sak nangboy nangdaboy nangi nasasi school pangsata chali nasasu ada canteen da kaino madum pijaribani haidana adum tawi maduna sumara moduna torakpo irambusi yaida khangdreda isasi gyaminga mata tadri asi hairaga Raspriyasu sagado saraga masaga pulap school chapminarami asum lakpa matamda masi Rajiniyogi mapadu yauba matamda mahaki masasi yamna hinadi tasengna karigino khangdi hanaga mamang thaki matamda manadaba thokdok kaya maro mama mahaki masada thoklapagumna wakhalda su khalli Raspriyana isiyogi mafam jaga asi yaurakpa matamda gi sada hainadaba ama phawribasina kari kasu oiramoida asi hairaga dumak chatli asum nang ngihaktangi matungda mahaksu khara thoraklaba matamni Raspriya mahaksu wakhalda kasu thoidokpa amata khandana dumak thorakpani asumna Raspriya school yauri school asida yauraba matamda mahaki nupana doctor da amutang salaga yengsi haikibado madu doctor da amutang salaga yengminasi haidana yengminakhibani doctor na kasu thoidokpa amata leiti tumba saba sang naina tumbiyo haidana hairakhi Raspriya sumadu khallaga adum tumina lakle yumda halakpadani Raspriya gi gari duna mamang ta thawi aduga mahaki nupa kanta gi gari sina tungda thorai masaduna Raspriya da tong halakpani masani do asumna Raspriya mahana gari thauraga dumak lakpa matam maduda mahaki tung thangba sarugo somsida sandhya yasanglakpaga matam naga kharadi watlibani mahaki tung thangba sarugo somsida mahaki masanupi atombidugi matai thangba sarugadomduda kanagumba misak ama tongduna laibado musin humba makai mahaknu urakpani tunglai tholaga haipe yengloi adubu kanagumba amata lairamde adubu tung thangba saruga somsida mi ani tongbagi karigumba kharadi phangli Raspriyana tung thangba saruga somsida karino madi tawida aigi wakhalase tung thangba saruga somsida mi amadi laifam toi aigi wakhalasida khalaklibasi masi tasengna sumnida haidana Raspriya do wakhalda khalaga dumak lakli asumna ngihaktangi matungda Raspriya mayumda yaure masanupi atombisi kumtharaknaba haidana mahaksu thong asi hangdoklaga kumtharakpa matamda masanupi atombidugi hek nakal thangba sarugadomda maikhu oi kariboy kanagumba misak ama hu launa pairaga sakhibado mahaksu haiphet urakpani madu urakpa matamda sablepi Raspriya adumna sablepa matam maduda mahaki nupa kantado prap laklaga asumna swairai hai kaidawragi haiwaninya kasu tawdi la sangnaba tawrasi asi hairaga pulap changminarakle ngasai thokhiba wari mayam singado mahaki nupada amata tamdre Raspriyana dada ai ngasai si kaigino khangdi isasi isiyogi mapadu yauba matamda isasi amna hinadaba kaikino kharadi phawi nang itaimaga nungainagidaba kaigumba kharaga yaubra nungainagidaba amata yaudi itaimadu miyang layang ama isum sumdi
ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ꯭ꯔꯥ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯑꯩꯅ ꯈꯔ ꯕꯕꯥꯅꯁꯨ ꯏꯃꯥꯅꯁꯨ ꯂꯨꯅ ꯇꯧꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯦꯁꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕꯗ ꯈꯔ ꯌꯥꯔꯛꯇꯦ ꯏꯇꯩꯃꯁꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯎ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯑꯗꯨꯒ ꯊꯤꯅꯁꯨ ꯇꯧꯔꯛꯄ꯭ꯔꯥ ꯊꯤꯅ ꯇꯧꯕ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯅꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯉꯥꯡꯕꯗꯨꯗ ꯇꯧꯔꯤꯕꯅꯤꯗ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦꯁꯤ ꯋꯥꯈꯜꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯗꯨꯗ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯐꯔꯦꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯅ ꯇꯨꯝꯅꯕ ꯇꯧꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤꯕꯅꯤ ꯔꯥꯖꯄ꯭ꯔꯤꯌꯥꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ ꯑꯁꯨꯝꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯃꯃꯪ ꯃꯌꯥꯝ ꯑꯃ ꯃꯪꯉꯤ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯃꯃꯪ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯨꯝꯅ ꯃꯁꯥꯁꯦ ꯐꯥꯎꯔꯛꯄꯅꯤ ꯃꯃꯪꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯔꯥꯖꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯂꯣꯠꯄꯅꯤ ꯑꯁꯨꯝꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯂꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨꯅ ꯊꯥꯡ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯄꯅꯤ ꯃꯕꯨꯛꯇ ꯃꯗꯨꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯁꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯄ ꯊꯥꯡ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯈ꯭ꯔꯦꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯨꯛ ꯑꯁꯤꯗ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯈꯣꯏꯗꯧ ꯃꯄꯥꯁꯤꯗ ꯐꯥꯎꯗꯨꯅ ꯂꯩ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦꯗꯣ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯨꯝꯊꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯔꯥꯖꯅꯤ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯀꯩꯅꯣ ꯈꯔ ꯄꯥꯏꯔꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯤ ꯃꯅꯥꯎꯅꯨꯄꯤ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯃꯍꯥꯛꯁꯨ ꯃꯃꯤꯡ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯁꯔꯝ ꯑꯁꯤꯗ ꯁꯝ ꯑꯃꯅ ꯂꯥꯛꯈꯠꯄ ꯂꯦꯞꯇ꯭ꯔꯤ ꯁꯝ ꯑꯃꯅ ꯌꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯈꯅꯥꯎ ꯁꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯦꯠꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯔꯥꯖꯄ꯭ꯔꯤꯌꯥ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯉꯛꯁꯝ ꯑꯁꯤ ꯆꯤꯡꯊꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯌꯩꯁꯤꯜꯂꯛꯄꯗꯣ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯩꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏꯗ ꯀꯩꯅꯣ ꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛ ꯑꯗꯣ ꯐꯣꯏꯗꯠꯇꯨꯅ ꯂꯪꯊꯣꯛꯄꯒꯤ ꯃꯑꯣꯡꯒꯨꯝꯅ ꯇꯧꯏ ꯑꯁꯣꯝꯗꯁꯨ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯥꯏꯕꯗꯤ ꯔꯥꯖꯅꯤꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯌꯩꯁꯤꯜꯂꯤꯕ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯌꯩꯁꯤꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯣꯏꯗꯠꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯠꯂꯒ ꯇꯥꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯥꯖꯅꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯊꯥꯗꯠꯂꯛꯂꯦ ꯍꯥꯏꯕꯗꯣ ꯊꯥꯗꯠꯂꯛꯇꯅ ꯀꯥꯁꯨ ꯇꯧꯔꯤ ꯈꯪꯂꯤꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯅꯤ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯍꯥꯏꯕꯗꯤ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯃꯤꯇꯝ ꯑꯗꯣ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯣꯔ ꯀꯥꯝꯁꯤꯜꯂꯛꯏ ꯁꯣꯔ ꯀꯥꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯃ ꯁꯤꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯃꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯦ ꯄꯣꯠꯆꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯔꯛꯇꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯀꯥꯏ ꯇꯣꯏ ꯊꯣꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯛꯇꯨꯅ ꯃꯈꯥꯗ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯏꯔꯦ ꯃꯗꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣ ꯍꯧꯗꯣꯛꯂꯦ ꯅꯨꯄꯥꯗꯣ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯔꯝꯕ
ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯀꯥꯟꯇꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯋꯥꯏꯗ ꯁꯤꯗ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯝꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒ ꯑꯃꯨꯛꯁꯨ ꯗꯨꯡ ꯂꯥꯎꯅ ꯊꯤꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯐꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯑꯩ ꯀꯩꯅꯣ ꯈꯔ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯟꯇꯗꯣ ꯀꯔꯤ ꯄꯣꯠꯁꯛ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯩꯔꯝꯗꯕꯗꯨꯗ ꯀꯥꯟꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯁꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯁꯤꯗꯩꯁꯤꯗ ꯎꯄꯨꯗ ꯊꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯍꯧꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯀꯥꯟꯇꯗꯣ ꯃꯍꯥꯛꯅꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯦꯁꯦ ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ, ꯄꯣꯊꯥꯔꯣ, ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯦ ꯇꯨꯝꯃꯝꯂꯕꯅꯤ, ꯃꯪꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯎꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯀꯩꯅꯣ ꯈꯔ ꯇꯧꯔꯛꯂꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯃꯍꯥꯛꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟ ꯆꯥꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯅꯕ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯃꯍꯥꯛꯁꯨ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯗꯤ ꯇꯥꯔꯛꯇ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯥꯔꯛꯂꯒ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯈꯤꯕꯒꯨꯝꯅ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯍꯥꯏꯐꯦꯠ ꯎꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯃꯤꯁꯤꯕꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯅꯨꯄꯥꯅ ꯍꯩ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯅꯪ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ, ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯩ ꯏꯁꯥꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯂꯒ ꯈꯅꯥꯎ ꯑꯁꯤ ꯁꯣꯔ ꯐꯨꯟꯖꯤꯜꯂꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯥꯛꯂꯛꯂꯦ ꯍꯥꯏꯗꯅ ꯂꯥꯛꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯥꯗꯠꯂꯒ ꯂꯪꯊꯣꯛꯄꯒꯨꯝꯅꯁꯨ ꯇꯧꯈꯤꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯐꯔꯦꯁꯤ, ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯄ꯭ꯔꯤꯌꯥꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯦꯝꯂꯒ ꯁ꯭ꯀꯨꯜ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜꯗ ꯄꯔꯥ ꯇꯥꯛꯏꯉꯩ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯃꯄꯥꯜꯗꯒꯤ ꯈꯪꯌꯩ ꯌꯩꯁꯤꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯈꯔꯅ ꯊꯦꯡꯂꯛꯈꯤꯕꯗꯣ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯒ ꯃꯍꯥꯛꯁꯨ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯄꯥꯜꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯇꯝꯅ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯣ ꯑꯍꯥꯟꯕꯗ ꯃꯃꯤꯠꯁꯨ ꯄꯥꯡꯊꯣꯔꯛꯇꯦ꯫ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯉꯣꯔꯣꯛ ꯉꯧꯕ ꯃꯈꯩ ꯑꯇꯩ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯔꯒ ꯔꯥꯖꯄ꯭ꯔꯤꯌꯥ ꯇꯝꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯊꯔꯣ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁꯀꯤ ꯀꯥꯆꯤꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯁꯨ ꯏꯉꯛ ꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯁꯨ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯀꯧꯔꯨꯁꯨ ꯑꯗꯨꯒ ꯁꯥꯔ ꯀꯥꯟꯇꯁꯨ ꯀꯧꯔꯨꯁꯨ ꯍꯥꯏꯗꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯅ ꯀꯧꯅꯕ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯅꯔꯛꯄꯅꯤ꯫ ꯔꯥꯖꯄ꯭ꯔꯤꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯩ ꯀꯤꯔꯦ, ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤ ꯃꯦꯠꯂꯛꯀꯗꯧꯔꯤ, ꯀꯤꯔꯦ ꯍꯥꯏꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯣꯖꯥ ꯈꯔꯁꯨ ꯀꯧꯔꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯟꯇꯁꯨ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯔꯥꯖꯄ꯭ꯔꯤꯌꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯁꯦ ꯔꯥꯖꯄ꯭ꯔꯤꯌꯥ, ꯁꯦ ꯇꯥꯕ꯭ꯔꯣ ꯁꯦ ꯑꯃꯨꯛꯇ ꯃꯤꯠ ꯄꯥꯡꯉꯨꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯑꯩ ꯀꯤꯖꯩ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯁꯦ
ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯈꯔꯒ ꯑꯣꯖꯥ ꯈꯔꯒ ꯈꯛꯇꯪꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯁꯦ ꯑꯩ ꯀꯤꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯄ꯭ꯔꯤꯌꯥꯗꯣ ꯃꯃꯤ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯟꯇꯅ ꯑꯣꯖꯥ ꯁꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯂꯤꯞ ꯂꯧꯍꯜꯂꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪ ꯄꯨꯔꯒ ꯑꯩꯁꯨ ꯃꯁꯥꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯒꯦ ꯍꯣꯏ ꯁꯥꯔ ꯀꯥꯟꯇ ꯃꯦꯗꯥꯝꯁꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯥꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛꯇꯪ ꯄꯨꯔꯒ ꯌꯦꯡꯕꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯟꯇ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯄ꯭ꯔꯤꯌꯥ ꯄꯨꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯁꯤꯡ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯨꯒ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒ ꯉꯛꯄꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯔꯥꯖꯄ꯭ꯔꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯃꯤꯠꯇ ꯀꯩꯅꯣ ꯈꯔꯁꯨ ꯄꯪꯎꯗ ꯎꯕ ꯍꯧꯖꯤꯜꯂꯛꯏ ꯃꯗꯨ ꯎꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯝꯕ ꯆꯥꯕꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯧꯔꯛꯄꯅꯤ ꯔꯥꯖꯄ꯭ꯔꯤꯌꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯑꯁꯤꯗ ꯁꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯂꯒ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯔꯥꯖꯄ꯭ꯔꯤꯌꯥꯒꯤ ꯃꯁꯥ ꯇꯝꯅ ꯊꯤꯟꯅꯕ ꯍꯥꯏꯗꯅ ꯀꯥꯡꯈꯜ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄꯅꯤ ꯃꯗꯨ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯁꯨꯝꯅ ꯂꯥꯎꯕ ꯃꯇꯝꯗ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯐꯥꯖꯤꯜꯂꯤ ꯔꯥꯖꯄ꯭ꯔꯤꯌꯥꯁꯨ ꯃꯁꯥꯁꯤ ꯀꯤꯔꯦ ꯑꯩ ꯁꯤꯒꯦ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯃꯤꯠꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯀꯥꯟꯇꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛ ꯕꯍꯤꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯅꯦꯝꯕꯣꯛ ꯕꯍꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯔꯥꯖꯤꯅꯤꯁꯨ ꯂꯥꯛꯂꯤ ꯔꯥꯖꯤꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯁꯦꯕꯥ ꯑꯗꯨ ꯇꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯣꯕꯞ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯛꯂꯤ ꯆꯥꯛ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯤ ꯊꯥꯈꯥꯏꯃꯨꯛꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯁ꯭ꯀꯨꯜꯁꯨ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯔꯥꯖꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯇꯪꯗꯤ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯁꯤ ꯆꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤꯔꯥ ꯗꯣꯛꯇꯔꯅ ꯐꯪꯉꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯥꯟꯇꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯌꯥ ꯊꯣꯏꯅꯁꯨ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅꯁꯨ ꯂꯥꯌꯦꯡꯕ ꯉꯝꯂꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯌꯥꯔꯦ ꯌꯦꯡꯉꯁꯤ ꯑꯗꯣ ꯐꯔꯦꯁꯦ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯅꯕ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯂꯒ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯏꯕꯣꯝꯆꯥ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯔꯥꯖꯄ꯭ꯔꯤꯌꯥ ꯎꯕ ꯃꯇꯝꯗ ꯏꯕꯣꯝꯆꯥꯅ ꯋꯥꯈꯜꯗꯁꯨ ꯀꯩꯒꯨꯝꯕ ꯈꯔ ꯈꯜꯂꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯝꯆꯥ ꯃꯍꯥꯛꯁꯨ ꯔꯥꯖꯄ꯭ꯔꯤꯌꯥꯁꯤ ꯎꯕ ꯃꯇꯝꯗ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯔꯥꯖꯄ꯭ꯔꯤꯌꯥ ꯏꯕꯣꯝꯆꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗꯅꯤ ꯏꯕꯣꯝꯆꯥꯅ ꯆꯪꯉꯣ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯑꯣꯖꯥ ꯑꯩꯁꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯇꯁꯨ ꯀꯩꯅꯣ ꯈꯔ ꯎꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯄ ꯑꯗꯣ ꯑꯩꯅꯁꯨ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔꯁꯨ ꯉꯁꯥꯏꯁꯤ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯅꯪꯒꯤ ꯅꯀꯣꯛ ꯃꯊꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯑꯩꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯣꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯟꯇ ꯑꯃꯗꯤ ꯔꯥꯖꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯉꯛꯂꯕꯅꯤ ꯅꯪꯒꯤ ꯅꯁꯥꯁꯤ
Nangi nakok mathak asida amuba posak ama tongduna lay. Masina maram oiduna nangi nasasi tumba saba thakpa sang naina amata nasasida awaba kaya marom ama phawalaga nangi nasasi otna naina hatki haidana misak amana khanghalakle. Haibadi misak aduna khalba horaba matungda nangi nasasi seibi chaitheng pirage haidana khanba hokrabani. Oza hairibasibu ado nang nangalingai matamda yengthokpa laklibasi mase khwaidagi pharabani. Asumna hek hairapa matam aduda matai mana oni simihul songli. Ado pharesi hojikti kaisu thoidokpa amata su tawrakleroida. Phare masigi laisontin sona ma tawraga nangi nasada lairiba pumnamak singasi kokthoknaba tawsi. Aduga aina sida pirakliba sarikasi nangi ngaksamda tha masiro. Aduga numit 12 suba matamda nangna thengba hingamada laifam khara kanba jaga amada thoklo nangi napuroi basiga. Aduga lai khuramlaba matamda nangonda thajilakliba misagado maduda lahan hallo haidana nangi nasada wakhal khallo. Maduda nangi nasada tawramliba pumnamak singado maduda tharakpa miyo singadosu adum magi masada lahan matomda dum hankhragadabani. Asum tawdana ibom sana laisontin song kaikeno khara swalaga mahaksu lai khoiramle. Sarikadusu pirakle. Aduga Raspriyagi mahaki mangaksamda sijilaga mahaksu lakle. Raspriyana isase khara yangbagum tawi laiga khuramlubasi. Masina pharabadi nangi nasada thajilakpa misagado kanano haibado amuktangdi yengthoksi. Masigi matungda Raspriyagi mahaki masada tawrakpa pumnamak singado kaisu thoidokpa amatasu tawrakhidre. Raspriya hanagi matawgumna sawa thawa haibadasu yarakle. Asumna Raspriyana sawa thawa haiba yarakpaduda nongma numit amadi mahaksu school chaluraba matungda mahakna yenguriba maiba ibomchado madugi manakta lakle. Mahaki mapuroibaga pulap puna lakminabani masasingsu yauri. Raspriyana waja aigi sada kaikeno khara amanga tak thoangi haidana thajilakpa misakado kanano amuktang haibiba yaroidra. Nangi yamna naknaba marini. Ado kaisu thoidokpa su wakhalda khanjindaba mahaknasu thoksadaba amadi tawri. Ado numit 12 ni hayeng surabam natra. Numit 12 ni hayeng surabanina nangna khanjariba misakado munadu makhallo. Misaka sinupini. Adubu masidagi hena aina sumasakse khangba ngamdre. Mahakna sanariba lai asi yamna luba laini. Masina sumara moiduna nangi nasasi amanga tato angi haidana wakhalda khallaga tawribani. Asi hairapa matamda kanano haibase aduma khalli. Asumna ngihaktangi matungda hayeng asi numit 12 suba numit ni haidana ahingi matam maduda laifam khara kanba jaga adomda lakli. Makoigi laikagi laifam kanba jaga adomda laklaba matamda matai manaw ani changlaga lai khuramle. Asumna phataba tawrakliba miyosing aduda lahan hankro haidana Raspriyana wakhalda khallaga lai khurami. Masigi matungda nongalaklaba matamda Raspriya mahaki masase kanano haidana samamnai. School chapa matamda Raspriya masasi khara khajikti nongaire haidana dumak lakpani. Asumna school sana mahaki mapuroibada mamit asi usili. Mahaki mapuroibasi sodum tuminalai. Raspriyana hairai. Chalo, isi hoida mutang chalo. Isi gi mai thongda aigi anaba hangba lakpa matamda mahaki mai thongada yamna harawi. Nahan makhidi yamna isukta suktharaga isi uba matamda thina ngangba sebe yamna tawbani. Asi hairaga mahaki mapuroibada suwa maset amata ngangba tawda mahaki mataima Rajini gi manakta gari asedumak thorakle. Rajini gi manakta thorakpa matamda Rajini gi kangkalukha aduga imung manung singado setana phaktana thiri. Imung manung adu sukana gumba amata leiramde. Asumna Rajini mahaki imung asi phaktana Raspriyana thirakpa matamda miyobagi saru matek aduga samcharai khoiruna saba mitam khara mahakna su uba phangle. Mahakna sanaramba phataba mayam singadu suloina putoktuna mangolda putoktuna thamle. Asumna thamba matamda somdana Rajini adu Raspriya lakle haibasi mahaki masada som khara phangba maramna prap lakle. Mahakna sanaramba mayam singasi loina phaba matamda Raspriyana
ꯃꯁꯤ ꯔꯥꯖꯅꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯆꯩꯔꯦ꯫ ꯑꯁꯨꯝꯅ ꯆꯩꯔꯒ ꯔꯥꯖꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯔꯥꯖꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯈꯥꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯟꯇꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯥꯖꯨ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯨꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯁꯥꯁꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯈꯠꯅꯕ ꯇꯣꯛꯂꯦ꯫ ꯃꯄꯥꯅꯁꯨ ꯊꯤꯅ ꯉꯥꯡꯉꯤ ꯔꯥꯖꯅꯤꯗ, ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪ ꯅꯅꯥꯎꯄꯤꯅꯤ, ꯅꯅꯥꯎꯅꯨꯄꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯁꯤꯗ ꯅꯪꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯅꯤ ꯈꯨꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯔꯥꯖꯄ꯭ꯔꯤꯌꯥꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯔꯥꯖꯅꯤꯗ ꯑꯃꯨꯛꯁꯨ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯃꯄꯥꯞꯀꯤ ꯐꯣꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯋꯥꯅ ꯈꯥꯡꯂꯦ꯫ ꯄꯦꯠ ꯅꯥꯔꯒ ꯑꯃꯨꯛꯁꯨ ꯐꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯧꯔꯛꯄꯒꯨꯝ ꯇꯧꯗꯨꯅ ꯃꯁꯥꯁꯤ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯄ꯭ꯔꯤꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫